Kuki Militant Singna Phajinduna Thamliba Meitei Macha ani Athubada Thadok-Hannaba State amadi Center leingakna Kanna Hotnari DGP Rajib Singh Masasu Kangpokpi District wari sanaba chatkhre haina Chief Minister Nongthongbam Birena phongdorakli wafam asi ngasi Imphal gi lelasing khongnangkhongda leiba Irabot squada pangthokpa lamyan bahizam Irabot ki chamakunipan suba mapokmon thoram sarugyaba lakpada paumi singda phongdokhibani Manipur leingakna sinduna pangthokpa thoram aduda Chief Minister Nongthongbam Birena luchingduna maki cabinet minister Singh Rajya Sabha gi MP MLA Singh Civil amadi police ki makok thongba luchingba sing yauna lamyanba Irabot ki mitamda haikat lekat tamduna ikai khumnaba utki tungda paumi singa unabada Chief Minister Nongthongbam Birena hai lamyanba Irabot na pamjaramba afaba wakhalon sing ekoi punna induna afaba kunai ama oinanaba honasi haiki Meitei Macha ani Kuki Militant Singna Phajinduna matang palladuna Chief Minister makha tana hai Phajinduna miyoi ani adu tekta kaidana thadoraknaba wari sanari Masigi sumatakta state leingakna tongan ba thaurang sing paikhatli Masigi manung channa DGP na Kangpokpi da chatuna mari leinaba singna wari sananaba hotnariba asina afaba maikei da lakpa yai haibigi thajaba lei Kuki Militant Sing aduna makoigi inmate sing mafam hongdok hongjin taunanaba demand tarokpa lei hainasu Chief Minister na phongdokki adubu NIA na fakiba mark ti haukip thado u haina Kuki Militant Singna demand tauri hairiba asi achumba wafam la haina SKTV News na hangba wahangda Chief Minister na hai miyoi ani adu tekta kaidana thadoktriba fawba wafam amata thamkhiroi adubu leingakna miyoi ani adu tekta kaidana thadoroknaba akanma maongda honari haina phongdokhi Netaira botki chamaga kunipalak suba mapok namisida Manipur gi miyam amadi bharat gi miyam da yafa paujal pijari hongong sariba thodok sigi matangda yamna laibak thiba thodok ni moi ahum gi manungda amadi numituda dum thadore aduga ani mo hojik phawba Kuki Militant Singdugi khutta leiri center amadi state government ayuk nungthin nungdang pau phaunaraga yam kanna soiba ngamba yaugna ni dusu thadornaba contact taunari wari sanari loinana sarkar amagi tabom tokpa du makoi botekta kaidana thado-Hannaba amadi rescue taunaba center amadi state ani changna kanna hona minari militant singi custody da leigraba isa singdugi imung manung singsu matam khatang puning phathana leibina bai ko yam kanna honari hujing maksu koi DG masa hairiba mafam duda district pro salaga bari hotai tongnaba thakre aduna soidana am positive oiba lambirom da lakani haibagi thajabai koida lei adu mayam punna ishor khorminasi haidana mayam da apel tokjeda government gi side ge koi tawbaya ba lambi khudimak thiraga koi honari haidana da mayam da khanganjari demand si exact shini haiba moigi inmates Khara mafam ship taunaba khona hairak pale adubu just government is trying to release them unconditionally and unharmed